ꯑꯍꯥꯟꯕꯃꯛꯇꯗ ꯕꯤꯅꯤꯇꯥꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯗꯝ ꯑꯁꯤꯒꯤ ꯃꯔꯣꯏ ꯄꯥꯎ ꯄꯤꯖꯔꯤ꯫ ꯀꯨꯀꯤꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯗꯨꯅ ꯀꯣꯛꯇ꯭ꯔꯨꯛꯇ ꯅꯨꯄꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯈ꯭ꯔꯦ꯫ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯀꯨꯃꯣꯟ ꯄꯥꯂꯟ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯅꯣꯡ ꯀꯟꯅ ꯍꯩꯊꯕꯗꯒꯤ ꯇꯦꯂꯪꯒꯅꯥꯒꯤ ꯈꯨꯟ ꯑꯃ ꯏꯁꯤꯡꯅ ꯄꯨꯂꯞ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯛꯇ꯭ꯔꯨꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯛꯄꯒ ꯂꯣꯏꯅꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯌꯦꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯀꯣꯛꯇ꯭ꯔꯨꯛꯇꯒꯤ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥ ꯆꯍꯤ 35 ꯃꯄꯨꯔꯣꯏꯕ NG ꯏꯉꯣꯒꯤ ꯂꯨꯈꯝꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤꯌꯥ ꯉꯥꯡꯕꯝ ꯆꯍꯤ 11ꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯃꯅ ꯊꯔꯣꯏꯖꯝꯗꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯊꯥꯗꯣꯏ ꯆꯍꯤ 10ꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇꯤꯝ ꯆꯪꯁꯤꯜꯂꯨꯕꯗ DIG ꯍꯦꯔꯣꯖꯤꯠꯀꯤ ꯑꯦꯁꯀꯣꯔꯠ ꯑꯣꯏꯅ ꯂꯩꯕ ꯄꯥꯠꯁꯣꯏ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯡ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯉꯥꯁꯦꯞꯄꯝ ꯔꯣꯕꯥꯔꯠ ꯆꯍꯤ 18ꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 2 ꯑꯃꯁꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 10 ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ Leikhidre lamyanba irawat ki mapok tha yorokpaga iroinana thabum amasuna tathagadaba changkuma parak suba irawat thabum hodokpa thoram ngasi Imphal gi Irawo Bhavan pangthokre. Manipur Loumi Lup amadi Irawo Celebration Committee ani na sinuna pangthokpa thoram aduda CPI Manipur State Council gi Central Commission gi Chairman Langol Iboyaima, MSC CPI ki Secretary L Thoirel, Irawo Celebration Committee ki President Dr. M Naramadi, Manipur Loumi ki President M Singajit na thoiba mithung oina saruk yakhi. Irawo Bhavan da leiba Leikhidre Irawot ki mitamda leisu katuna kai khumnabu utpana thaurangi mapung oikhi. Thauram aduga mari lena Irawo Celebration Committee ki Secretary M Joy Kumar Luang na phongdorakpada September tha si lamyanba Irawot ki punsi wari ga yamna naknaba wari lei. Tha simakta da poklaga tha simaktada Leikhidabani. Leikhidre lamyanba Irawotna lamdam asigidama honaramba tauramba thabak thoram sing singthabada loiba nairoi haiba miyamna khangnare. Tha amasuna tathagadaba thoram asida lamdam asda leiriba miyamna tongan tonganba thabak thoram kaya paikhatuna chakhotpa lamda ama oiminanaba honaminasi haiki. Miyam intellectual lagi dongan kuding makki mafamda aikona Irawo Celebration Committee na injang janing badi thamak chumna social service tobiu ikatu aduga Manipur gi ngakai kannabi damakta samjang baya ba phongjang mak sathamina si haina yang famda apel tawjari kiajar
Amaromda Lamyanba Irawat Memorial Integrated Trust Limit Manipurna Susinduna Leikhidre Lamyanba Irawat ki mitamda leisukatuna thama sumsthagadaba changkuma parak suba thabum thoram hodokre Major Khulda Laiba Manipur Press Club da pangthokiba thoram aduda Nupi Samaj ke President Thoksom Ramani Leima Limit ki Chief Advisor Lorembong Ngangbi amadi nongpok lengak Apunba Nupi Luki President Yumlembam Mema Leimana Thorangi Athoba Mitunglen Oina Sarugyaki Thoramaduga Marilena Limit ki President Malem Thongamna Phongdarakpada Lamyanba Irabotna Loramba Thodang Honaramba Kayadu Tungi Mirolda Khanganbada Hena Mayek Sengnaba Haiduna Lamyanba Sigi Ming Loduna Trust Asi Linkhalakpani Trust Asna Miyang Thabak Torakpa Makhasa Tharakpa Oina Thabum Thoranga Marilena Tripura da Leiriba Maitei Masasing Manipurda Lakpa Koirakpa Matamda Sel Tinghanda Lahanaba Wapam Mari Lainaba Singda Takshinduna Manipurda Leiriba MP Singda Aiba Zerol Thazilagani Loyana Lamdamasiga Iba Thabak Tharang Kaya Pangthokpa Matamda Youth Sing Maruiba Maramna Naha Sing Yoiba Mod Khangdok Naba Tha Sida Signature Campaign Amasu Pangthokani Paikakadaba Thabak Tharang Kaya Si Mapung Phanaba Honaba Matamda Lamdamasa Leiriba Miyana Support Tobiyu Haiba Wapamsu Appeal Tawraki Kalau kita orang para orang kan di masing masing bina bili ba support orang tu bina bili atau makata pada di masing bili ba support atau bina bili hari kan ini ba thapa tu untuk saja kali ba di kita kan sini di mai pangna thapa tu untuk orang mana kita makta di mana di akhir ba koi yang tu saja tu bina bili Lairing Haiba Thabak Tauba Sanjau Paiba Singh Masagi Ojaba Yenglaga TV Angang laga loire khalaga laikre lairaba sinmi singna Manipur asigidamak thawai pamudana thengnaduna leire lamyan beirabot kumna mama lebang nungsiba amadi masagi oijaba thidaba lusingba leiraktabana Manipur gi phibam nongma nongmagi sokchilakpani haina political activist hapamcha kangleipalna phongdokre wafam asi Meeoi Lup Socialist Students Union Manipur SSUM amadi Leimram Yaipalamjing Lupna Sinduna ngasidagi hona thabum ama chathagadaba chamkuni palak suba lamyan irabot ningsing thabum thoram hodokpada mahakna phongdokibani Ningsing Thabum Hodokpagi Tharamaduda Leimram Santi Kaithel da Leiba Lamyan Bairabot ki mitamda miyamna hekalekat tamduna ikai khumnaba utki Tharamaduda sapamcha kangleipal na hai Manipur gi ngasi ngasi mo oiribi phibam asida Lamyan Bairabot kumlaba luchingba ma leiramlabadi irang asi loisinduna hena khumang chausinba ngamba lamdam ama soiduna oiramgani Lamyan Bairabot kumba ama lamdamasta phangjaba sna su hena phaba khunai ama oiduna lakhibani lamdamasida mama lebak nungsiba migi masingdi aduki matik yamna Khulngak patholak libasing asi lalhoba nate maraiba kannaba jongthorakpani lamjau amadi lerak khulakta ahing yarek tuna ngak seliba ima sing asi su maraiba nungsibagi tholakpani haiki mana makha taraduna lairik laisu heiba so sangsing namasagi damak khanduna laikhiba amadi TV da wangang laga loire khanbana chakholambi da thintharakpani yellow puruk khudimangna Aigi migi haiba thiduna punama amato oina leminaduna Manipur gi apunbagi saktang kanjanaba phirep lominasi haiki lucingo electraba mama lebang nuksi zobadagi chenja chongjoriba mayam na oina lucingo eraba lari ge nupa de ai hayen ke samachhe naradi ai ge thorok se tatlani tumina le thokrani erbu lamya ngai zomira boti bot kana ai lebak se kalamte ade na Magi MLA from the Tato Magalalo Young Green Area. Thoramaduda SSUM gi President S Yaimana hai Lamyan Bairabot ki mapok kumona lakpada miyamna mahakpu saithaduna sakna sonabagi mahut lusingba asina pamlamba liklam tung inba ngamnanaba honaminasi semilon phaba manaba khunai amadi Meeoi singmo mahima sing ningthina tamhanaba Lamyan Bairabot na manglamba manglan sing kharada oirabasu mangphaunaba ngamnaba SSUM gi maikai de ngamba thakta honagani Thabum amasung tathagadoriba ningsing thoramasigi manung chana relief camp ta changja pham loduna leiriba Meeoi sing unaduna mahima singi lamda hena khumang choksinba ngamnaba thorang paikhatkani Manipur gi apunbagi saktang kanjanaba honabada mama oibi sing loriba thodang singbu ikai khumna बहुत पोइना लेइटा लारबना मरम ओइरगा महिमा सिंह तंबा फंगजगतबा
Mahiroi Nupi Macha Tara Tara SSUM ge Maikai dagi lemna mahai tamhanbagi khongthang chathari makhatana su chathakigani afaba mahiroi kya puthoklaba matamdada kunai ase manglomda changsinba ngamgani haiba lamyan ba irabo ki wakhalon khudung inbo oina mahiroi kunaina amata oina changseminasi haina mahakna phongdokhi tharamaduda leimraung gi akoibada leiriba mioi kya su saruk yakhi Anda school sing sidai sidai koi mahim sing taman jakre aduna makha tarak padasu ikuna internally displaced person or ba adugum ba mioi sing dudai duda ikuna mating pangbagi khang asi satha jabasina ikuna mapum oiba lamyang ga irabo ki thabung si pangthok sabagi maro ba pandam du oijagani Lamyan ba hijam irabo na lu nan ba sangaman umangwamang tana thalaba Manipur mo oiba pamjaram ba adu ningsing duna Protection and Preservation Committee Manipur PPC ang imiyang makada thabum ama sathagada ba lamyan ba irabo ningsing thabung gisaro ama oina paksana upal thabagi thora ama moirang dalai ba Yoksulakpa Khodem Singda Lamyan ba irabo ningsing thoram Observation Committee lintok na sinduna ngasi pangthokre thoramadu Protection and Preservation Committee Manipur PPC ang convener Nando Luwang Lamyan ba irabo ningsing thoram Observation Committee lintok ki convener ke thoiba ko convener sing Siangkhuman Waitiken Gopen Luwang amadi atai CSO Singilu Singba Sing amadi Mihut Singna saruk yaduna uhai panba u makhal kuni hanbagi u chara kaya Yoksulakpa Khodem Singi singthakta thaki Linto ke convener ke thoibana phongdokibada lamyan ba irabo na lomi singmi sing chakhotnaba hak kannaba hona biramba kaya du ningsingduna mahakna pamjaramba thabak singi manungda upal thaba si somani khanduna mass tree plantation ni thoramasi pangthokpani haiki PPC ang convener PS Nando Luwang na phongdorakibada marai bangding balamyan ba hijami rabot pui kai khumna ba haibasi mahana pamjaram ba thabak singai khoina pangthokpana oigani khanduna u thabani aduga Manipur da hauze oiri Phibam asida Kuki singna makhoigi oijabata thiduna jingda u paktakna yanthatuna popi thabadagi nong khajiktang tabagai chaw hekta thokli maram asina environment kannaba nongju nungchadagi honglakli ba phibam amadi ichaw hanthanaba mausagi khal kaidanaba PPC amadi lintok na honariba sida Manipur lenga nasu mateng pangbifam thoi haiki Nasi Jananata Irawat Memorial Trust Jimet Jiri Bamna Sinduna Sahi Kuding Jatharakpa Thoram Parengi Manung Channa Ngasi September ki tang amadagi hauduna lamyan ba Jananata Hijam Irawat bu ikai khumnaba utpoina Irawat ki khubamda Jimet ki lifetime President Dr. CS Kamal Singhana Irawat Complex Social Service amadi Ujara Singh Thaduna Irawat ki thabung tha hodokre Thoramasi ayupung ni pan taba matamda Babupurada leba Irawat Complex ta miyam pulaba matungda Haudoki ngasidagi haudoki ba thoramasigi manung channa awareness program painting competition recitation competition amadi tongan ba thoram sing yauna pangthokani hairi mapung ba thoram di September ki tang 16 ta lamyan ba hijam irawat ki Leikhidre bagi humdraum de suba kumon thoramadi tang 13 da cham kunipan suba mapok numit thoram pangthokani ngasi hodopagi thoramase jiri bamde leiriba maira paibi CSO sing community leader amadi mahiroi sing su saru yakhi ngasi dagi hodokli ba thoronga mari lena Jimet ki vice president ke khoman jauna haikibada ngasi dagi hauna tha ma sumna pangthokkadoba irawat tha Jimet ki lifetime president Dr. Chandam Kamal Singhana lusing duna hodokre thoramase lebak ningba saireng layak patanaba amadi tongan ma thoram sing kaya pangthokani masida miyamna su saru yabiyo haiki Amuko gi miyeng makada ubako ukanko Moirang and surrounding clubs organization Kasbuko Wansoko Thanuko Akuko Ampal Nampal Atamko MSF ADC Mera Paibi local club Apun Balok Ningthaukhong Protection Committee Anti-Drug Campaign Bisnupur District Bisnupur and surrounding clubs organization Ukobit Puna Kusanana Sinduna Lamyan ba hijami rabo ningsing thabumga marilena lam dulu nalhanba uchara thaba lebak ningbagi saireng jangdamnanaba amasung isai jangdamnaba thoram sing
पांथोकपगी सरोम ओइना ngasi निंगथौखोंग बाजार दा लमतु सिट सेंगबगी थरम पांथोखरे थौरंग मरि लेना अमुकोगी वाइस प्रेसिडेंट डॉक्टर नरेंद्र थोकसम न फोंदोखिबदा लमयान बहिजाम इराबोना पामजरमबा संगबा मणिपुर अमा ओइबा लुनानबा मणिपुर अमा ओइबा वाखलोना दुनिंग सिंगदुना ngasi dagi हौदुना बिष्णुपुर डिस्ट्रिक्ट की तोंगान तोंगान मफमदा लमतु सिट सेंगबगी थरम असि पांथोकनबगी दमक निंगथौखोंग बाजार दगी हौदोकपनी लोयना जगा जगा दा उचरा थाबा लुना नानबा चित सेंगबा लेबाक निंगबगी सै चांगदमनबगी थरम पांथोकनी मांगना मखा ताकिबदा ममांगदा उचरा कया थाख्रबसु येंगबिबा वाटपना ngasi फावबा असंगबा लमदा अमा ओहेनबा ngamdri lamyan bahizami rabo ningsing thabom asida thagadariba uchara sing sungsoi chodina hingnaba honagani loyena uchara sing adubu hinghaliba miyoi sing adu first second third khaidoktuna mana piduna ikai khomnaba utkani amadi aikoi khudingmagna honaminaduna chinjakta mipal tangdaba asangba manipur ama ohelasi haiki लमदम लॉ एंड ऑर्डर की फिबम सेक्शन थरंग लखोपो इन स्टेट फोर्स यावना सिक्योरिटी फोर्स सिंग तोंगान तोंगान फम सिंग दंगा सिसु ऑपरेशन सिंग चथखरे यामलब खुसुकलाई सिंग फगतखरे ngasi ayupung mari minute kuntra mangarom tabada kangnaba pawma phangmudagi kakching district police ke sp thoksom bikramjit singha mps ki poktak makhada commando unit kakching gi osina luchingba wango police station gi oc 131 battalion si koi bsa amadi 126 battalion a koi gi apunba timna wangu yelang bachin sangda operation chathaki ayupung taruk mini yangkai manga dagi pung mapan min tara rom phaw chathaki ba operation adu da phaga pangam khraba kusuklai sing dudi royal arm and co haya thaba double barrel ama single barrel ama .36 IC grenade ahom detonator ama smoke grenade mari IED ama .303 amadi AK gi ahangba tokning tara manga ni thodo asiga mari leyana Wango police na case sama lokhatre nakalamaromda Bishnupur commando 56 regiment ki kalam ani D08 CRPF battalion A32 CRPF battalion amadi Moirang police station ki team yawba combined security force ki kambuna Jalmon village area da thi humbagi operation chathaki maduda Jalmon village ki high canal manak tagi khusuklai sing phagatkre phagala palam sing adudi ahangba magazine galoina ba AK rifle ama CMG carbine ama sniper rifle ama revolver ama tube launching ani .36 IC grenade ani insas LMG gi ahangba magazine ama detonator ani 9mm gi kappa yariba maruni pan 303 gi maru mari AK4 maru taret 303 gi high density cartridge ahum tia smoke cell mapan bulletproof helmet ama plate ani galoyana bulletproof jacket ani maki toki set ama amadi tia smoke munition box ahangba mani phagala bakhusuklai sing Moirang police station da sinakre Apik Pai State Miss Universe India amadi Miss Cosmopolitan da saruk yanaba contestant sing thorak libasi ekhoina puning thogapam thoi haina Manipur Fashion Society MFS ki president Suseta Arambam na phongdorakli Miss Universe India ki contestant Danubi Kangjam amadi Cosmopolitan ki contestant Jairas Ningombambo puning thogapo oina MFS na angamba sel gi mateng pangbagaloina Manipur Press Club ta pangthokiba pawgi mafama da Suseta Arambam na hai ekhoi gi state international ki thakta saruk yaba ngamlakpa sina Manipur asi hiram amatada sothade takpani haugalak liba model sing asibu designer makeup artist khakdana tana lamdam asigi miyamna amatoina sagwatsi haiki lakliba September tang 8 dagi 22 phawba Jaipur da pangthokadariba Miss Universe India da contestant oina saruk yarugadabi kumjali singani tara manga da Miss Mega North East ki title lawrakrabi Dhanubi Kangjam hauba maraktagini masagi sai kunmari shure hauji MU da be LLB tori mahakna paumi sing da hai hangdak pangthokadariba competition sida contestant sing da criteria amata thamdana saruk yahanbasi apen bapo I Thailand da sai asigi October tang 19 phawba pangthokadariba Mr Cosmopolitan da saruk yanabagidama qualified oiraba Jairas Ningombam masagi sai 15 sure mahak singjamai singa makhadagini hauji DMU da BBA tamli mahakna paumi sing na phongdorakibada competition sida India khaktan tana kanglaipa ki mihut oina saktak pa phangbasi laibak phabani India si jat kyana punsinduna khundaba lamdamni haiba takpadana tana Manipuri magi maisu sophaloi haina thajaba piramki ऐसे भी Manipur Fashion Society की society as apik society oirakasu कोई याव members मैम से national खतरना सब state खतरना सब international level में होगा तालागा वैरबा मैम अमनी और मैम से है ना खबर नबे ना मक्ता अमनी है ना society से जैसे ना कोई मैम से है ना इसाई सागी लगा तना कोई state से की ना मक्ता
minjat puraknabidamakta akhoi hotanjari mayam mating thank you. हंदक पांथोखिबा भारत का अमृत कलश कंपटीशन दा फोर्थ पोजीशन की मफम फंगलखरबी अमदी लमदम असिगी नाथ फिजेट सैसक अमदी सक्तम भारत पुंबदा नतना मालेम पुंबदा सता खबी बेनिता लाइश्रम अमदी महाकी माय पाक खोंगचा सिदा सोबा थौदांग लौखिबा परकशनिस्ट रॉबर्ट इरोम्बो हराव तराम नौपगी थौरा मंगसी वांगजिंग निंगथौ हरावबा थौगल लुपना सिंदुना वांगजिंग निंगथौ लेकाइदा पांथोखरे नाथ के थांगता पेना सैसंग सिंह थौरम सिंह लोइना पांथोखिबा थौरम अदुदा वांगजिंग निंगथौ थौगल लुके एजुकेटिव मेंबर्स ओइरिबा डॉक्टर नारेंगबम राजकुमार मसाना येकपा फोटो सिंह कुदोल तंखी बेनिता लाइश्रमना पुंगनिंगी वरोल पिरदुना हाकिबदा वांगजिंग निंगथौ थौगल लुपना सिंबिदुना महाको हराव तयामना उपिबा सिदा अपेनबा पोकचै हौकिबा सही अहुमदगी हौदुना वांगजिंग निंगथौ थौगल लुपना नोमाइजिंग नुमित खुदिंगी पुनसिनदुना अमतोइबा वखलोंदा थबक थौरम तौबगी हैनबी लै हाइबसी ताजाबदा पुनिंगदा चौथोकचै अतोपा मफमसिंगदसु पुनसिनबगी हैनबी थमदुना मैतै खुनाई चौखतनबा होनबदा अमतोइबगी थौदांग लोमिनरसी हाइखि महाकी परफॉर्मेंस बु लेबाक मियामना येंगबिदुना थागतपा फोंदोकपिरकपा अमदि पांगल थौना हापिबा वाहि कया पिबिरखिबसिंगबुसु तौबिमल खंगबा उल्ली अमदि थागतपा फोंदोकलि हाइखि मखातानसु लेपलैतना मालेंगी मियामदा लमदमसिगी इना खुलबा कला संस्कृतिगी मसकसिंग उतखिगनी हाइखि हौखिबा ममांग सही मे अहुमदगी थोलखिबा मणिपुर की चरांगनरबा सिना मणिपुर की खा माइकई ओइरिबा कक्सिंग डिस्ट्रिक्ट चाउना सोहन बतनतना लमदम असिगी तुंगी युम्बिरल ओइरकदोरिबा महिरोइ सिंगदसु मखल मखा कयागी सैथेंग फंगलिबनी हौजे हौजे महिरोइ सिंग असिगी वखलदा मखोइगी तुंगी पुंसी असि करी ओइरकदोरिबनो मखोइ मतौ करमना करम्बा मतमदा मपुंग फाना महिमसिंग तंगनी खनबदा कक्ङाउनबा वखलना चरांगनना लेलिबनी असिगुमलबा कयासदगी खरदा ओइरबसु कोकनबा अमदि मखोइगी महिमसिंग तंबदा खरदा ओइरबसु mateंग पांगनबगी वखलोंदा ngasi all kha kanglei students union kakching district ta leiriba relief camp sing da textbook guide question bank reference book instrument box amadi notebook na singba palom kya yenthokre ngasi study material yenthokpagi khongcha duga mari lena all kha kanglei students union gi general secretary ke size national na phongdorakibada mahiroi singi khwaidagi maruiba amadi makhoigi punsida chauba pallama oigadoriba class 10 amadi 12 ke examination mayok nagadoriba mahiroi sing asida ahenba miyeng thamlaga makhoigi examination mayok nabada darkar oiba material sing khandu Radorabashu, Makogi Mateng Pangba Ngamnaba Madi, Makogi Tungi Punsida Hena Mai Patuna, Apaba mi Amam Oikibada, Mateng Oinabagi Wakalonda, AKKS Yuna, Ngamjaba Palong Karasi, Saiteng Panglabawana Taraba Madi, Awat Apatana Piktalaba Mairoi Singasida, Tengbang Jabani. Ngasi Kongsa Sida Yobang Amhotaba Madi, Kem Karada Awata Pasitan and Taba Yauriba Singasi, Makatana Amuk Yentok Jakigani Hinasu Pongderaki. Ngasi Taramasida Mateng Pangbiki Bapuna Mapusu, AKKS Yugi Maikai Dagitobiman Kangbasu Ulaki. Kaidam Agro Tourism Park na sponsor tawduna punna hingminaba maru waito na sinduna tararak suba tree plantation tharama waito awanglekai patu da pangthokre uthabagi tharama da IFS Conservator of Forest ke Special Secretary RK Amajit Central Forest Division gi in charge VS Nade SKTV ge editor Ras Nongthombam renowned singer Hamom Sadananda Oinam Swami Kumar amadi Kaidam Agro Tourism Park ke founder Kaidam Mohindro su tharam maduda sarugyaki uthabagi tharama duga mari lena Kaidam Agro Tourism Park founder Kaidam Mohindro na phongdorakpada Meeoi baikhoina umang wamang kokthokpana mahusagi khalda chauba chapu ma pirakpana ngasidi tongan ba thoningdaba thodo kaya thoroktuna miyamda wa saitheng kaya piduna lagli nungju nungchagi matam honglakpa nong khara chubaga ising ichau thokpa ayinga sagi khalkairakpa si Tingnaba honabada khoi punamangna umangwamang yokhatpa mathau tai khanduna ngasi pangtholiba ujara thabai thoramasi pangthokpani loinana punna hingminaba marup haina mingthonba lup asina mamangi tang mapan nomaijing numita tongan ba waitoni mafam kayada ujara thabai thabak tawduna lakhiba dugi soro amo oina ngasi thariba ujara asna tararak suba u thabagi thoramni amadi u thabagi thabakti mipung khudingmakta tawduna lakli adubo Thariba Uchara du Karamna, Hingangadage Hibadudi Kanana Su Ningsinglude, Maramaduna ngasi Thariba Uchara Singasi, Hinganaba Honabadai Koi Punamana Choba Todang Lominasi Hainasu Pongdoki.
Social media Wikipedia da Manipuri lona associate official language oina bahona bikiba lup Singi ming list ibada mingla na islakpa editor gi mathakta FIR togani haina Leikhidre khunau da pangthokiba pawgi mifama da khangan kre pawgi mifama du da Women Action Committee for Village Protection Leikhidre Khunogi President Sunita Konthok Jamna haikibada Manipuri Lola Sibu Associate Officer Lona ma oina ba hona bikiba lup kharagi ming list Wikipedia da hapakpada Youth Action Committee for Protection of Indigenous People haina iribasi asigumba lup asi leite haiki masigi mauta Women Action Committee for Village Protection Leikhidre Khunau haigadabani haiki asumna lani iragliba editor aduna sengdok piraknabasu khanganki karigumba Dorabadi editor Sigi Mathakta FIR Palagani Haina Sunita Konthojana Makhataki Pawgi Mepamadu the Women Action Committee for Village Protection Leikhidre Khunogi Vice President Nibarani Devi Joint Secretary Nandita Singha Maitei Zamba Sokamas Asangi President Khetrimayu Umananda Sharma Rural Development Committee Leikhidre Khunogi President Uinam Biramani Singha Salai Punsimpam Tekhau Sangbi General Secretary Thokjom Bir Mohon All Assam Maitei Women Protection Committee Working President Gitu Debina Singh Basaruk Yaki Masu tasing na mado fongdok pirau maramdi masi information se akoi side agi akoi Assam dagi kasar dagi information piraga Wikipedia da lakpani madona karigumba if karigumba thangat pidaba sengdok pidaba taraga di haiba wafam se aidi already case file tawgeba ai ready de leijari maramdi Meeoi lambida matang kakta jane strike chathagani haina lauthokiba du kudaktagi handokre ithai dam gi thong manga mak hangdoktana thamba madi damasna maram oiraga hojik tholiba khusengi chawstagi amangata thokraba ngami singi compensation lenga na pithok tabagi mayokta Meeoi lambi matang kakta jane strike chathagani haina punba maya imphal lawrup committee na ngarang lauthokibani hiramasiga mari lena jane strike adubu Kaukiba Committee ki Maikai degi Phondorakpada Committee asna taliba demand ani asi ngasi Meeoi Imphal Assembly Constituency ki MLA Kongkham Robindro Laktuna taliba demand sing thabak to onthoknaba honagani haina thajaba pirambadagi General Strike si handokpani Hayengmak Chief Minister unaduna hiramasi matangda wari sanaragani wari sanara matung makhataba phirep lawragani haina committee asigi President Yumnam Nanauna makhataraki Panajaraga hai na thajaba birame hai ngasi ko chief minister ko najagani alo chief minister nadirba phawbadi ko nga de chatta jaiba bal melandi bal du ko hadi handuk chare alo hai unarba matungda bal makha taba sum chatta ba di amu ko mayam tullaga ko ware mu lokjage to hoji ko hadi chatta jaramba bal du ko handuk chare hai na hai jare handuk chare Lengak sasan pai ribasingna community kudimana satnariba lining laison kudimai kai khumnabiba amadi maitai lining laison bo awang bathakta thangatuna thambagi matamadu oire haina wangkhe mesige MLA kaisa mega sandrana phongdokre wapam asingasi ya school police land leiba Manipur Dramatic Union gi holda amai piba apun lop apal kanglei pakna sinduna numit marini chupna chatharakpa pokpadagi siba phawbagi ina thoni paringda haina mingthonba sanamahi lining chatpasingi manungda leiriba Meeoi singi marakta manaba thoram paring ama puraknabagi pandamda khananenabagi thoram loisenba duga marilena phongdokhibani thoram aduda wangkhe mesigi MLA kaisa mega chandrana chief guest apal kanglaipa ki organizing committee ki chairman angomcha mainona president amadi SRD assistant secretary ningtambana guest honor oina sarugyaki MLA mega chandrana makhatara aduna hai lamdamasta leiriba politically Sing Sontarak Padanatana, Lamdamasta Ladiba Meeoi Singasi, Unity Oiraktaba Madi Matangi Konglai Matungina, Larry Somatic China Hirabai China Kaya Toraktuna, Haina Rubatodana Karamba, Kongtanga, Lebaga Sigamadi, Maitei Singi, Apabo Gadage Habisi, Masama Tom Takanglak Pasuleire, Masidanatana. Lamdamasta Ladiba Meeoi Kaya Awaba Piba Mamayok Naduna Lady, Lodana Ikoina Hingbada, Changba Hak Amadi Sagi Identity, Kangna Hingjaba. Ngamdaba dugumba samas ama oirakli asigumba mayam asi aikhogi lining laison ga yamna mari leinarakli amadi lamdamasa tongan ba lining laison kaya ama leijarabasu maitai aikhogi sui pai puna thambiramba lining laison leijai asigumba lining laison gi oiba ariba lairik singda Meeoi bana pokpadagina sidrio phawbada chatkadaba thabak thorom kaya iduna leiri haina su phongdokki support like high decision continue madam sina andalaina Kaiba asigi damak kathoko galwena amasung ifuro asigi
ꯇꯉꯥꯏꯐꯗꯕ ꯈꯪꯗꯕ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ Manipur University ki Ek Bharat Shrestha Bharat Sel na sinduna lakliba September 15 phauba Ministry ki guideline matungina Swasthya Pakhwada fortnight long cleanliness drive awareness pangthoklagani hairi ngasi Kansipur da laiba Manipur University ki library department ta pangthokpa pawgi miphamada Manipur University ki Ek Bharat Shrestha Bharat Sel ki nodal officer Professor C.S. Bol na hai community engagement da point kun yauna activity amagaloyana selasna sinduna University asigi stakeholder singaloyana Swasthya Pakhwada asi pangthokadabani hayengdagi hauduna hairiba drive amadi campaign ase Manipur University ki vice chancellor na mangjil thaduna Swasthya place ki thorongaloyana haudokani Swasthya rally su University campus manungda oja amadi chhatra singaloyana activity asigi manung chana yauri maruina activity asida University campus asigi koibada tariba khul lekai singdasu plastic free zone oina amadi tinjang kaijang daba kunai ama oinaba University asigi Ek Bharat Shrestha Bharat Sel na sinduna pangthokadoriba Swasthya Pakhwada activity kaya si paikhatkani phongdokhi Thanga Higher Secondary School award pauza thabiraktabagi mayokta school asigi masing yamlaba mahiroi singna school uniform setuna ahing yarekduna khongjang changsinba hokre Desam Thanga Higher Secondary School Unit Council na sinduna ngarangdagi hona changsinkiba khongjang aduda aikhoigi oja award pa pibiu aikhoi lairik ningthina tamanbiu transfer tokiba oja sing athubada halala u lengana lepham thokpa oja lehendaba haibasi Right to Education RTE 2009 bu khonggau nabani haibina singba sing thaba placard sing mahiroi sing aduna khongjang aduda dabi tawduna sijinaki ahing yarektuna khongjang aduda saru yariba school mahiroi sing adugi mama pawba singna masa singdama school da latuna ahing yarek pada sangba palong kaya su thinaraki Desam ki Education Secretary Oinam Romesh na phongdorakibada Thanga Higher Secondary School ki award pauza sing thabiraknaba mari leinaba sing da kayarak hanna aiba serol pisin krabaso Education Minister Department asigi makok thongba sing yauna ZEO na su tasinadana leirakhi aroi boina mamang tha August contractor school asigi geta school mahiroi sing na khongjang sangsinduna award pauza sing August kuntra phawbada thabiraktrabadi thangnaba numitagi mahiroi sing na school asidagi transfer tokiba oja sing amadi award pauza tharaktri phawba ahing yarekpagi khongjang asi changsinaba phirabasi lokhibani hairaduna makhata na mahiroi sing taliba dabi asi phangdri phawba khongjang chathakigani Oromesh na hai Manipulengan school phagahansi haibagi thorang kaya paikhalabasu Thanga Higher Secondary School dadi higher secondary ama oibagi lepham thokpa oja sing infrastructure sing leitaba tongan ba lab leitriba sing asi athubada thambibaga loyana tungi mahiroi kunai sing khanbiduna maikai asida masak thokpa higher secondary school ama ohenbiu haina su phongdokhi Nong kana haithabadagi Telangana gi saruk khara amadi thangnaba Andhra Pradesh ki mafam khara da ichau thokle loidana mahausa gi punsida chauna kaiba pikre Kesamudram mandal gi manung chanba Telapusapalli village da railway track ama isaun senthakre maduna maram oiraga Kesamudram asung Mahabuba railway station singda train service lepki Bijawada Warangal route ta su ichauna train service lepki Bijawada manata senba local stream ama pathok padagi railway track thumjinki Bijawada Khamam route da train chen khidre Telangana ga mena larik tampham loisang punama hayeng suti thakre ngarang numidang dagi nong leptana kana chubadagi pat amadi pukri sing pathoki Kurabi mandal gi village Nalela ising thumjingkhre sahi kungi manungda khunggang asida chawthokpa ngasigi sina ahan bani hairi ngarang numidang Nalela khungi miyam na makhoi yum sing ising thumjinba thengnaki Meeoi kharadi yum thakkarag leinaki ayambanadi safagada batong phamda chenaki Kurabi police amasung revenue official sing phamadu laktuna mi kanbai thabak lakhotki yum kungi Meeoi chamarong kanbang amkhre Kurabi police amasung revenue official sing miyamna thagatpa phongdokhi hairi Sanabagi Pauda, Mamang Tha, Megi Tangkulum Dedegi District Kang Association, Ziri Bamna Sindina Babu Paragi Lamlen Community Hall Kam Kang Sangda, Ziri Bama di Kasagi Kangloi Mapana Saruk Yaduna Sanari Batara Matoi Shuba, Asang Bam Lakiton Devi Memorial Mixed Kang Tournament 2024 gi, Ngasi Sanakiba Final Match
ta LCB na MNC bu panjal tarang pan manga da maithi bepiduna LCB na champion aduga MNC na runners up oiki nupa gi best lamtha da LCB club ki sanaroi ke Birakumar Singana taki nupa gi best sekphai da so LCB club ki sanaroi ke Birakumar Singana taki nupi gi best sekphai da LCB club ki sanaroi CS Kanchan Bala Devi na taki nupi gi best lamtha da na MNC Club ki sanaroi NG Khambi Devi na taki ngasi loisan bagi tharmasta All Jiriban Sports Association Asagi Jiriban President M Brajakanta Singha District Congress Association Jiriban ki President Enjoy Chandra Singha ex chairperson JMC E Asalata Devi ke Khumanjau ke Babaton Singha amadi ex MLA A Biren Singha na mathangchina Chief Guest President Guest Honor amadi donor oina dice da phangki champion amadi runners up takraba amadi semi finalist takraba kangloi singda ngasi Chief Guest President Guest Honor amadi donor na mana mathum sing yen thokki Hozere bada maroya pam kana pijari Kuki na drone dagi bomb thadaduna koktrukta nupi ama hatkre kaya mana so ankre Jananeta irabot ki kumon palan mafam kaya da jathaba honakre Amasong nong kana hitabadagi Telangana gi kunama ising na pulap thumjenkre Nasigidi paudam pijaba matang asiloisan jare miyang tabiri basing bu amkan na krumjare